Ngasigi oiba tongan ba PS karagi posting collection tawbugi manungda iduning thaw hairiba PS asina pongdokpagi matung ina salai taret ki flag asi Manipur Kingdom gi flag adu nate Manipur Kanglaipak ki flag ti pakangba dragon yekpani haibo ofam asina ahan moini miyam da kudol tamjige amadi video asibu miyang tabiri ba puna makpu loktak mapau updates ki mekai dagi taram na ok chabaga loinana ikai kumna butchari salai taret ki flag asi Manipur Kingdom gi flag adu nate Manipur Kanglaipak ki flag ti pakangba dragon yekpani salai taret ki flag asidi cultural flag ni atai salai leiba indigenous tribes sing nasu sizinaba yai ahanbada mangang salai asi tangkhulda jajo kawi ani subada luang salai na ilu ini yo hai ahom subada kuman salai na simpuroi kawi mari subada angom salai na singlai kawi manga subada moirang salai na ningsen kawi taruk subada khangan mana teini chithung hai taret subada sarang laisang thiamna karheni kawi indigenous tribe khuding na hairiba flag ase promote tobigadabani magi tribe singi political ambition amamam lakhibadagi lapthokhibani haiba wafam sing phongdogli makha satarakpada nungtil pause gi chipong ama oiriba kangla pawdagi lokhacharaga thamjige siroi singda salai taret ki phiral thelambagi thawong yaningda ba phongdoragli urkul da ujik chathariba siroi festival asigi manungda arambai tengol na siroi chingdolda salai taret ki phiral thelambagi thawong adu tangkhul naga community singi mairoi singi apex body ama oiriba Tangkhul Katamnaw Saklongna yamna kanna yaningdaba phongdoragli Tangkhul Katamnaw Saklonna thadorokpa chirol amana hairibana Tangkhul Naga community singna phit lising mapan ga chahum mari wangba siroi chingdol asida tongan ba turel amasung ising khong kaya horakpana maram oiraga senglaba mafam ama oina lauribani loinana chingdol asigi mamingda Manipur Tourism Department chahi gi oina siroi festival asi pangthoklibani hairiba festival asi haukiba me kunda Manipur gi governor Ajay Kumar Balana haudokibani adubu aramai tengol Cobra Team Unit 58 na hairiba siroi chingi chingdol da machu taret ki piral thepchilamkhibagi thawngasi kandem tawi thawngasi Tangkhul Naga singi territorial sanctity identity amasung culture de ikaiba pibani amadi political provocation amani haina lawi siroi lili festival ase mapam aduda hauriba tanglaba lai adugi maming lauduna pangthoklibani Tangkhul singi senglaba mapam asigi santida akaiba pibagi thong asi yaningde Tangkhul community gi maikaidagi festival asida lakliba khudimak harau tayamna oi adubu asigumba thong sing asidi yaningde 1891 gi matamadugi British rulers singna naga amasung maitai sing asi chap manaba geographical boundary gi manungda thamlakibani adumapu common history natraga heritage amadi natte maramaduna phurup ani asina yumthangnabagi afaba mari amaga loinana laminagadabani hairi Pauksi asimaki makhatana saisakpa tapta jayantagi mathakta Churachandpur police ta FIR file tawrakre haukiba sahi 2023 gi May 3 dagi tholakhiba irang asiga mari leinana saisakpa tapta jayantana Kukiland part 1 2 haina serial 9 na isai kaya puthoktuna sakkiba aduga mari leinana Kuki Youth Forum na ngarang Churachandpur police station gi OC da FIR file ama tawrakre Churachandpur police station gi OC da file tawkiba FIR aduda yauribadi Bishnupur district ki Moirang Naran Sena mamang lekai dagi tapta Elias Jayanta Lokrakpam na Kuki Miyam amasung Kuki community sing the Kukiland part 1 2 3 4 5 6 7 8 9 10 11 12 13 14 15 16 17 18 19 20 haina mingthonduna isai oina head speech kaya public platform sing da leptana chathari saisakpa tapta Jayanta na IPCC gi section 153A 295A amasung 505 asi violate tawduna haukiba chahi kaya asi isai gi maongda Kuki Miyam amasung Kuki community singda leptana satarakiba head speech sing chathari maramaduna saisakpa tapta Jayanta gi isai sing asi ben tawba yauna mahaki matakta aingi oiba matik chaba thabak sing lokhatpiu haibagi warol sing yauri makhatana governor na apology taw yadana lairiba asigi mayokta miyam puna Rajbhavan da thomjinbada saruk yabiu haiba kokomi gi wafam thamjige tha asigi kun siroi lili festival hauba numita Impal dagi DIPR na sinduna thorom adubu coverage tawnabagi damak pawmi kangbu ama puraga chatkiba MST gi bus adu Impal Urkhul Lambigi Gwaltabida Army na khamlaga gari aduda Manipur haina thariba wahi adu lokthoktrabadi chatpa yaroi haina atingbu pikiba thodok aduga mari leinana governor na hauzik phawba miyamda apology tawdriba asigi damak hayengtagi hauna Rajbhavan da thomjin gadawriba asida maikai gi miyamna saruk yabiyu haina kokomi gi convener KH athawbana phongdokkhre mahangna makhatana haikibada miyamna thodok aduga mari leinana Manipur gi governor na apology tawgadabani haiba kholawga loinana miyam hupna governor gi get tamna lakpiraga miyam punna khongjang asi changseminase masiga loinana maikai da lebiriba miyamna makhoi
makhoi lekai gi lambi sing thorok tuna sit in protest Mairagi relay mass protest human chen chembagi khongjang yauna district ta leiriba miyam na mafam adugi DC sing da changduna governor na thodok aduga mari leinana apology tawgadabani haiba demand ching yawba memorandum sing submit tawbiu loinana miyam na mathau taba thabak sing gi damak kokomi ga pau phona duna makha taba khongjang sing lepa leitana changsen minase Manipur gi governor security advisor chief secretary amasung DGP gi mathakta miyam na taliba demand ching asi phangdri fawba leptana khongjang changsen minase India government ki makai dagi su thodok asi matau karamna thokibano haibagi chapchaba explanation ama miyam da pigadabani thodok aduga mari leinana lauthokiba inquiry commission adu chatnaba yaroi haina phongdokhi makha chatarakpada nungtil pause gi chipong ama oiriba kanglaipa ki mera dagi lakhotcharaga thamjige Manipur da umangi langi saruk hectare lakh aniga lising yankhai ga manga mangkhre haiba report thamjige kumja 2001 dagi 2024 fawbada Manipur da hectare lakh aniga lising yankhai manga gi umangi langi saruk mangkhre haina Global Forest Watch ki report na phongdoragli report asigi matung ina North East ki state chingyauraga laibak asigi oina kumja 2024 khaktada apun hectare lising taranipan ga chani primary forest mangki haina palli masina kumja 2023 da leiramba hectare lising taratarit ka chatret tagi henki masimak 2001 dagi hauduna leirakpa u pambi million hectare 2.31 asigi manung sanmaga loinana saurakna carbon dioxide ki ton 1.29 thadoraki hairi amarom da 2001 dagi 2024 fawbada leibak asigi oina Assam na u pambi hau hectare lakh ahum lising nipu mangan duna khwaidagi wangna leiri Manipur da hectare lakh ani lising yankhaga manga mangki Mizoram dana hectare lakh ahunga lising kuntraga mari Nagaland tana hectare lakh ani lising kunga mapan amasong Meghalaya da hectare lakh ani lising nipu humdoigi umangi lambigi saruk mangki haina report asida palli forest amasong tree cover loss tawbagi khwaidagi maru oiba khwaidagi maram singi manungda shifting cultivation permanent agriculture logging natural disturbance amasong infrastructure development na oiri shifting cultivation na maram oiraga u hauba mafam million hectare 1.39 permanent agriculture na hectare lakh taruka lising kun logging hectare lakh amaga lising marfuga nitoi natural disturbance na hectare lising kuntra mangaga chama amasong infrastructure development hectare lising kuntra ga chatruk ni hairi makha satarakpada nungtil pause gi chipong ama oiriba pawzel digi lokhotcharaga thamjagi pongmi singna Manipur state transport haina thaba bus ta pawlogba chatpa si illegal oibra haiba wahang sana chawbugi wafam thamjagi pongmi singna tongba bus ta Manipur haiba wahi lokthokadabani natrabadi chatpa yaroi haina thingkiba thokdokka mari leinana Rajya Sabha gi MP Laisema sana chawbana Manipur gi governor Ajay Kumar Balada aiba cheol thaduna wafam kaya phongdokbaga loinana wahang kaya hanglakli MP sana chawbana ngasi governor da thakiba cherol amada Goltabi manakta Maharit Jemena sathakiba thong adugi matangda Manipur gi miyamna wahang kaya hangnarakli hairaduna pongmi singna Manipur state transport haina thaba bus ta chatpa asi illegal oibra Manipur manungda Manipur transport ki bus ta Manipur thabada karigi damak ayatpi piribano numit aduda chathakiba thong adu army personnel sing aduna chathakibra natraga administrative authority gi pauktak matung ina chathakibra haibadu mapung phana thizilaba matung khangba ngamgani madu natrabadi hauzik leiriba lengak asina lauriba haudang achauba issue ama oirakpaga loinana president rule ki lengak asi miyamgi mitta asonba ama oina urakani Manipur gi luraba tanpham asida lebak asigi security agency singna asigumba mathau masak khangdaba thabak thawong tawbagi mahutta mathaudang masak khangna miyamga loinana mathau tawba tai India gi awangba thakki bureaucrat ki officer ama oina experience kaya leiraba governor dagi Manipur da ingtap panjilakna bagi tanja ama pigani haibagi thajaba chawna lei haina cherol aduna makhatari governor da pisin kiba cherol adugi copy ama su chief secretary security advisor amasung DGP da su pisin ki hairi makhatana hayengdagi paksana khongjang sangsinana ba kokomina laukthokre governor boycott tawbaga loinana PR lengakta cooperation pi dabagi khongjang sangsin gadauri haiba pandam pause dagi lokhotcharaga thamjari aroi boina national highway 37 da lamdama sigi tangai fadana nomada changdraba yadraba potchai puduno lakpa gari saniga taraga taret hairiba lambi asida apanba yaudana pusilakre makhatana potchai pusilakpada khudongthiba thoktanabagi damak chinanangai oiba mafamsingda security force na akanba section tharang lokhatki Manipur district punamakta pamdaba thokdok thoktanabagi damak chinga masung tamda punna checkpoint chamaga taramathoi hangduna achat awong sing check tawbagi thabak chathakre haina Manipur police control room na thadorokpa chirolamana khangalakli haibo phamasi thamjaraga ngasigidi matang asaida lusinjari